Taramna okani hairabadi Chief Minister Masa Kuki Jo area da lakpa pami. Miyamna bu taramna okani hairabadi Chief Minister Y Kemchan Masa Kuki Jo area da laktuna miyamga unaba pami haina Deputy Chief Minister Losi Dikhona Fongdokre. Ngarang Churchanpur da Pumphutara Nipal Suba Jomi National Day gi thoram da saruk yakiba Deputy Chief Minister Losi Dikhona thorungi nakalda paumi singu unaba da mathaki wafam asi phongdoktuna mahakna hai. Chief Minister Y Kemchan luchingba lengak asigi ahan ba thogdangdi Manipur da ing tappa hanjulak ba haiba sini. Lengak asina hujik mafam khuding makta chatuna miyam ga haktheng na unaduna ing tappa purak na ba thabak lokali. Phibam na matam na yadadana mangjauna na Churchanpur gi miyam ga unaba ngamkhidabani. Hujik aikhoina irang asina sogalaba mafam khuding makta haktheng na chatuna miyam ga unaduna makhoi gi wafam sing tabaga loinana community ani gi marakta wakhal taminabagi thabak sing lokali. Maram asina Imphal da laktuna aikhoina unaraba ngamdaba mafam asigi miyam ga aihak isa mafam asida laktuna unaribani hainasu Deputy Chief Minister Losi Dikhona Fongdoki. Paumising hangbo wahangi paukum piriduna Kuki Jo amasung Maitai community ani gi marakta yasinaba housing maki oina leitrabasu lengak asina community ani maki miyoi singa unaduna awanungai wari saduna Manipur da ing tappa purakna honari. Soidana maki community ani gi marakta agreement ama lakani masigidamak aikhoina mafam masida laktuna miyamga unaribani matam adu aikhoisu ngairi haina fongdoki. Lengak asina internally displaced person gidamak piba yaba mating amadi yaifa thorang sing locally. IDP ayambana ngasidi lengak asida apen bamadi thajaba thambire. IDP kharagi pendabagi wakalai lengak na soidana makhoibu uhangani. Lengak asina ching amasung tam haiba khaidoktuna IDP khudingmaki rehabilitation thabuk sing lumna lawi haiki. Exam ki question amadi answer puna micro kapthok tun supply torumba computer center yauna question amadi answer supply torumba boarding desamna farba matung city police ta sinakre. Council of Higher Secondary Education Manipur kosyam na loba higher secondary examination lisingani kuntaruki wahangi namthokba paukum sing saithokba da chenabani haiba miyoi ahum ngasi mahiroi lob desamna fari. Imphal gi kaisampata leiba desam gi office ta ngasi numidang paugi mifam amada mahiroi lob asigi secretary general thodam syamjain hai. Miyoi ahum asi fabaga loinana makhoi dagi atopa chenaba kharagisu maming phangle amadi kosyamna marik chumna thigat anduna matik chaba thabak lokhatpiu. Mahangna hai ICSE lisingani kuntaruk haubadagi desamna nataba pambai sijanabagi pau fangbagi mathakta wahang singi namthoklaba paukhum chaithokpagi wafamsu thijinduna lakpani. Cherak asida ngasi mayang Imphal da leiba Waikhom Computer Center da Human Ecology and Family Sciences subject ki wahang amadagi kuntra taruk fawba mathang manau kaidana or chatpa wahang yauna namthoklaba paukhum leiramba thengnabani. Computer Center asigi mapu oiriba Sekmaijan thongamdagi Waikhom Bisesor chahi nifu marida hangbada badan kauba miyoi amana ayuk pung 10 minute kuntra nipalda mangondagi namthoklaba copy khara pukhrai ba khangbung ki haina palladuna makha na mayang Imphal thana da leiba en yaima boarding center hangba narengbam ochit chahi nifu tare nasu English subject ki namthoklaba paukum sing PDF format ta chaithokre haina su khangbangam ki haina mahakna makha taki en ojita amu hangbada Clinton kauba miyoi amana subject amagi lupa lising ani changwa dagi ahum fawbagi senpham lawraga wahang singasi Michael kauba miyoi amada pirakpani aduga mathang thanabani. Hojik badan Clinton amadi Michael phone muthalaga laikre. Maramasina kosem gi mari leinaba authority na hariba miyoi singasi mathakta marik chumna ticket piduna matik chaba thabak lokhatpiu. Aduga WB Sesor amadi mahaki computer center da thabak tawba mayang Imphal anilong bidagi Susikanta songtham amadi en ojiti police ta sinaragani hainasu TS Syamjaina fongdoki. Iran gi Supreme Leader Ayatollah Khamenei na America ga lan suknabagi thorang loire lauthokre. Iran gi Foreign Minister na interview amada fongdokibada nongmanini asigi manungda deal tawnabagi draft ama yamna kan semsari. Draft adu America da thargani madugi matungda America na tharakpa firep adugi matungda makhata ba action logani. Iran na nuclear khulai gi matangda America ga wari sanabagi thorang liba amasung lan tawnabagi damaktasu Iran na thorang tori. America na Iran da siriba nuclear khulai sabagi wafam asi yungpham yaudaba aran bani. Iran na puthokliba uranium asi tongan ba saukhatpagi thabak thorum singda sijananaba puthokpani haina fongdokhibani. Adumapu Iran gi wafam asi America amadi Israel na thajadabaga loinana Iran da nuclear gi khulai karigumba phibam amatada leihanba yaroi haina leptunu leiribani. Serak asida America na Iran gi maya naknana leiriba Middle East ki manung channa leiba mafam singda angku phangna lan gi khuchu khulai sing yauna lanmi sing lep leitana deploy toksin kre. Nakalamaromdana satellite gi fangba image samagi matung ina Iran da su America ga lan suknaba ngamnabagi damak yamna khongjal yangna thorang pumnamak paikhat paloi kre hairi. Iran na America gi military na leiba mafam singda target tawdunu landana bagi damak makhoi gi matik mayai leiriba missile sing deploy tawdunu thamkrabani.
Karigumba America amadi Iran leibak anigi marakta lan thoklakbadi mapung oina West Asia gi mafamsingda achobu saitheng soidana phangani America na Iran da lep leitana aki akhang piriba asigi matam loisilakre nuclear khulai sabagi matangda yanaba puraktrabadi Trump na Iran da suksoi soidana landaragani hairi Government ka yanaraba matung Kangpokpi Churchanpur lambi gi blockade handokre logi wangmada lambi samjilakba maming thonjilakba yaroi dauri Manipur government ke deputy chief minister Losi Dikho gi met eng makhada FNCC amasung JTC gi mihut singa government ka wari sanaduna yana warol ama khuyek pina khibaga loinana Kangpokpi Churchanpur taba lambi da satharamba blockade adunga si ayuk handokre hairi lamphel da leiba deputy CM Dikho gi official residence da yana warol adu khuyek pina khibani Tauramadu da deputy CM Dikho na state asida khunda minariba tongan tongan ba phurup singe marakta ing tapal henabagi maru oiba adu thamladuna chayetnaba amadi nungainadaba leiriba phurup khudingmak tholaktuna phaminaraga wari sana thoktuna ing tapa amadi saukhatpa purak minasi haina appeal tauki FNCC Foothills Naga Coordination Committee amasung JTC Joint Tribe Council pukhalaki bu wafam singadu government ki mihut singa thasigi kunda kupna khanaki hairi yana warul aduda FNCC gi convener ND akhui JTC gi convener Merasau Inka amasung Manipur government ke maikai deki Joint Secretary Home Dr. Mayengbam Beto Singana khuyek pi ki hairi motorcycle singda lakba khulai paiba singna Nigeria da miyo yankai hatkre Nigeria gi Jamphara state leiba khungang amada motorcycle singda tongdunu lakpa nongmai paiba singna miyo yankai halamnaba matungda nupi amasung angang sing fadunu pukre haina authority amasung mafamdugi miyamna fongdokre motorcycle tongdunu lakpa miyo sing sathakiba landa adu haukiba sagol sengir midangdagi hauraga irai numit ki ayuk phawba sathaki Jamphara state ki Bukuyum da leiba Tungan da se khungang da khulai paiba singna motorcycle da laklaga yum singda nongmai kapsilaki khulai paiba sing adugi landa da miyo yankai sikhibaga loinana nupi amasung angang sing phadunu pokibani Bukuyum South ki lawmaker oiriba Hamisu A Pharuna khulai paiba sing aduna khungang amadagi khungang amada motorcycle tongduna chatlaga miyo yankai adu hatkibani haiki Hamisu A Faruba news agency tangarang fongdokibada khulai paiba sing aduna phadunu pokhiba sing adu chapchaba masing khangba ngamdre local official singna thiba khangdrba miyo gi ming khomjinbagi thabak makha tan sathari hari khulai paiba sing aduna khunja singda landa sathadringai gi mangoinana section warol gi khudam sing thamki Kungang adugi chahi nifu matoi surba Abdullahi Sani ko wamiyoi amana agency da thamlakiba warol amada motorcycle chama yankai gi mathak tongdun lakiba khulai paiba sing aduna kungang adu sansilaktuna kiningai oirba thabak sing adu sathakibani khulai paiba sing aduna kungang adu thaduktuna satkhaba matungda security force na section thorang local basu mipa mipun gi paudi leitri khulai paiba sing adugi landada miyoi ahum harpi khraba imung amagi miyoi amana fongdorkibada nongmai paiba singna landa aduda sagol sengi ahingda miyoi amata tumna dana thawai hingnanaba wana khangaki hairi Nigeria gi awang amasung nongsup thangba mafam singda security gi kihan khanganba sing leptana satharakpaga loinana khulai paiba criminal gang sing amasung rival fighter singna mafam adugi khunja singda kihan khanganba amasung mihat mipun sathabagi thabak sing nongma nongmagi pakthok sauthorakli